mayambu ahan namaktada warina chunggi maikidigi iko nona taram nokjari haujik tabirasi ekona pujarak warida sosobi warigi kulhumdoi suba tangka ngasi ki tangka asdana warisira kari kamdoriba mayampu namangna wari asi amukpuna taminarsi tabirasi sosobi gi kulhumdoi suba tangka mamanab anidugi wadu tabada kalu wakhal yamanu ngaramde numidangi matamda mana sosobibu yamna kana ngangbikiba chaibikiba aduga ayuki sajel lakpa matamda phawba sosobise mana haukitabani kaukitabani adubu kaluna isingna taduna iraknaduna sikibada sosobina mabu kanbikibagi magi thawai hapkibagi wari kaya adu lirakpada kalu tasena mat leiba ngamde matomta puningda wakhalda mon yamna khalai mamanaba anigi manaktagi mahakse mayum maikai tamna yamba thuna laki adubu chatna mahakse mapi tarai aigidamakta asuk yamna kanna mana honabiba aigi imagi yumgida natana lekai khulasigi khudong thiba taba kaya amdasu mana kanbibani ngakpibani aduga aina mangonda sauriba warori usina karigino aigi wakhal lale haduna masa matomta ningamdaba pendaba kaya ado phongdokjaduna yummai kai tamna laki asumna mahangna yum yoroko matamadi adumuk sosobi phamungda lerami tamna ka adu manung chalatuna sosobina tumduna nakalamda sieplaga leriba matawodo kaluna yengi kaluna kau sungamda ngasai mana taruriba mong mataw kaya aduga wa haib sungamda ngaktang yengi tamna sosobi haduna mana kauri hek kaurubagadi sosobi nakalamda sieplamado tamalil thurai lethoroko matamda kalu manakta phamthai aduga sosobi gi makut paiduna ai lale ai nangundi yam lanjare haduna haijarame sosobi su wadu taba matamda mamitama pisentai mak karigumbo wa mata haide kaluna penjadabadagi mana ngarangi numita ngangkiba ngasigi numita tawkiba mong mataw kaya adu ngakpiyu haduna kurumjarame sosobina madi kasum khande haduna hai sosobi gi puksel jawba magi kathoko matawodu ubada kalu sosobi da chene konchinje asumna ayuki matam masida mama leidaba tanja si yengduna makhoi ani singai adugi manakta malai hojikti sosobi mahi yaudrabsu kaluna magi manaka changduna sosobi na hairama mahi sing amadi mana sonna mahi kudimo singado kaluda takpiyo hadan sosobi da mana kurumjaduna hajarami sosobi na su asumna solu asumna hayu asumna taw haduna mong mataw kayam haiba matamda kudimo singado kaluna tarami kaluna sonba kudingi mahiyado chap chana palai madu ubada kalu yan haraujare punna yaine punna palene hadana haraujarame kaluda sosobina hairama mahi kudimo singado loina hairakpagi mongdo kaluna yan haraujai adugo sosobisu yam nungaijai sosobi tasengna makhangkre magi mahi kudimo singase kaluna loina pangthopa ngamlagani kaluna loina tawba ngamlagani habse mana khangi masidagi mana solamba hairama kudimo singado kaluda mathang lep leidana takpirami asumna sosobi gi mohut sindana kaluna mahi singado mahangna amomdang oina panduna yamna kana honada tamjarami mama leitaba tanja yengduna makhoina numit marini mangani gi matam masida sosobina phajana helage khangalage happy matada kaluda loina takpirami loina tambirami sosobina haiba khudima singado kaluna pangthokko matamda mangonda mahi hen hairakpa mangonda hena tawbangambagi mahi kaya malakpada sosobina yamna haraujarami nokjarami kaludi haraubana amuktoiba masapumba phan chungi aduga amusu yamna ngatliba mong mataw amana sanga use oyagi khonjel phawba kaluda khangbagi mataw ama oirakhibani ahanbada kaluse asigumba sanga tinkangi makhol singse mana khangi habadu masana khangjadabani nomagi nungthingi numini makhoi ani mamangi lampak mayada lai kalum sobi mahi kaya ama oraiminari sosobina haijaba mana khangjaba khudimo singado soladuna kaluda asumna to habse lepletna takpuduna kalu phasana hairabani asumna makhoi ani
ꯌꯨꯝꯗ ꯄꯨꯟꯅ ꯍꯜꯂꯛꯏ ꯃꯝꯒꯗꯕ ꯈꯔ ꯋꯥꯠꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯍꯩ ꯔꯥ ꯈꯔ ꯀꯥꯂꯨꯅ ꯆꯥꯅꯤꯡꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯩ ꯔꯥ ꯈꯔ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯇꯝꯅꯤ ꯑꯁꯨꯝꯅ ꯍꯩ ꯔꯥꯁꯤꯡ ꯑꯗꯨ ꯁꯣꯏꯗꯨꯅ ꯆꯥꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯅꯥꯛꯁꯤꯗ ꯍꯌꯤꯡ ꯄꯥꯏꯁꯤꯜꯂꯛꯄꯅꯤ ꯃꯅꯥꯛꯁꯤꯗ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯍꯌꯤꯡ ꯑꯁꯤ ꯑꯃꯈꯛꯇ ꯅꯠꯇꯦ ꯍꯌꯤꯡ ꯑꯅꯤꯅꯤ ꯍꯌꯤꯡ ꯑꯃꯅ ꯀꯥꯂꯨꯅ ꯆꯥꯔꯤꯕ ꯃꯥꯒꯤ ꯍꯩ ꯔꯥꯁꯤꯡ ꯑꯗꯨꯗ ꯇꯣꯡꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯍꯌꯤꯡ ꯑꯃꯅ ꯈꯥꯝꯕꯅꯤ ꯃꯁꯤꯗ ꯇꯣꯡꯒꯅꯨ ꯃꯁꯤꯗ ꯇꯣꯡꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯈꯥꯝꯕꯅꯤ ꯑꯁꯨꯝꯅ ꯍꯌꯤꯡ ꯑꯃꯗꯨꯅ ꯇꯣꯡꯒꯦ ꯇꯧꯕ ꯃꯐꯝ ꯑꯁꯤꯗ ꯍꯌꯤꯡ ꯑꯃꯅ ꯈꯥꯝꯗꯣꯛꯄꯁꯤ ꯀꯥꯂꯨꯁꯨ ꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯌꯥꯝꯅ ꯉꯛꯆꯔꯛꯄꯅꯤ ꯁꯣꯁꯣꯕꯤꯁꯨ ꯃꯅꯥꯛꯇ ꯐꯝꯂꯔꯤ ꯀꯥꯂꯨꯒꯤ ꯃꯇꯧ ꯑꯁꯤꯗ ꯁꯣꯁꯣꯕꯤ ꯌꯥꯝꯅ ꯉꯛꯏ ꯑꯗꯨꯒ ꯁꯣꯁꯣꯕꯤꯅꯁꯨ ꯀꯥꯂꯨꯒꯤ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯑꯁꯣꯝꯗ ꯍꯌꯤꯡ ꯑꯅꯤ ꯑꯃꯒ ꯑꯃꯒꯤ ꯃꯊꯛꯇ ꯄꯪꯇꯣꯡꯅ ꯇꯣꯡꯈꯠꯅꯗꯨꯅ ꯄꯪꯌꯥꯟꯗ ꯌꯥꯅꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯔꯤꯕꯁꯦ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯣꯁꯣꯕꯤꯅ ꯈꯪꯂꯛꯏ ꯑꯣ ꯁꯥ ꯉꯥ ꯇꯤꯟ ꯀꯥꯡꯁꯤꯡꯒꯤ ꯈꯣꯟꯖꯦꯜꯁꯨ ꯀꯥꯂꯨꯗꯁꯨ ꯈꯪꯂꯕ ꯑꯣꯏꯔꯦ ꯃꯁꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯒꯤꯅꯤꯗꯅ ꯀꯥꯂꯨꯅ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯂꯦꯜꯂꯗꯨꯅ ꯌꯦꯡꯂꯤꯕꯁꯤꯗꯤ ꯑꯦ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯅꯦ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯗꯣꯛꯂꯣꯏ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯑꯁꯣꯝꯗꯅ ꯍꯌꯤꯡ ꯑꯅꯤ ꯑꯁꯤꯅ ꯉꯥꯡꯅꯔꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯎꯅꯔꯤ ꯍꯌꯤꯡ ꯑꯃꯅ ꯇꯣꯡꯅꯕ ꯍꯣꯠꯅꯩ ꯍꯌꯤꯡ ꯑꯃꯅ ꯃꯍꯥꯛꯁꯦ ꯃꯍꯩ ꯌꯥꯝꯅ ꯍꯩꯕꯅꯤ ꯃꯥꯒꯤ ꯆꯥꯅꯕꯗ ꯇꯣꯡꯂꯨꯒꯅꯨ ꯅꯪ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯌꯤꯡ ꯑꯃꯅ ꯍꯥꯏꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯥꯂꯨꯗꯤ ꯇꯥꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯆꯃꯝꯅꯕꯒꯤ ꯃꯇꯧ ꯑꯃꯗ ꯑꯀꯣꯏꯕꯁꯤꯗ ꯃꯍꯥꯛꯁꯦ ꯌꯦꯡꯂꯛꯄꯅꯤ ꯉꯥꯏꯍꯥꯛꯇꯪ ꯀꯥꯂꯨꯅ ꯃꯀꯣꯛ ꯉꯥꯎꯖꯔꯝꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯁꯣꯁꯣꯕꯤꯅ ꯀꯤꯀꯤ ꯅꯣꯛꯈꯠꯂꯛꯄ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗ ꯁꯣꯁꯣꯕꯤꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯅꯥꯛꯁꯤꯗ ꯅꯛꯅ ꯇꯥꯕꯅꯤꯅ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯍꯌꯤꯡ ꯑꯅꯤꯅ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯕ ꯃꯈꯣꯏꯅ ꯌꯥꯅꯔꯤꯕ ꯀꯌꯥ ꯑꯁꯤ ꯎꯔꯝꯃꯤ ꯀꯥꯂꯨꯅ ꯃꯁꯤ ꯎꯕꯗꯒꯤ ꯀꯥꯂꯨꯁꯦ ꯑꯃꯨꯛꯇꯣꯏꯕ ꯍꯥꯟꯅ ꯍꯔꯥꯎꯔꯝꯕ ꯍꯥꯟꯅ ꯅꯨꯡꯉꯥꯏꯔꯝꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯍꯦꯟꯒꯠꯈ꯭ꯔꯦ ꯑꯦ ꯁꯥ ꯎꯆꯦꯛ ꯇꯤꯟ ꯀꯥꯡꯁꯤꯡꯒꯤ ꯈꯣꯟꯖꯦꯜꯁꯨ ꯑꯩꯅ ꯈꯪꯂꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯕ ꯍꯦꯟꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯍꯌꯤꯡꯁꯤꯡꯗꯨꯅ ꯉꯥꯡꯅꯔꯤꯕ ꯃꯈꯣꯏꯒꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯣ ꯃꯥꯅ ꯍꯦꯛ ꯌꯦꯡꯂꯨꯕꯅꯤ ꯌꯦꯡꯂꯨꯕꯗꯒꯤ ꯍꯌꯤꯡ ꯑꯃꯅ ꯇꯨ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯦ ꯃꯥꯅ ꯇꯥꯈ꯭ꯔꯦ ꯂꯥꯎ ꯏꯕꯥꯅꯤ ꯄꯥꯏꯈ꯭ꯔꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯊꯣꯛꯈꯤꯕꯗꯣ ꯀꯥꯂꯨꯅ ꯎꯔꯝꯃꯤ ꯀꯥꯂꯨꯅ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯄꯥꯏꯈꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯂꯩꯔꯔꯤ ꯃꯈꯣꯏꯅ ꯄꯥꯏꯈ꯭ꯔꯕ ꯇꯨꯡꯗ ꯀꯥꯂꯨꯅ ꯁꯣꯁꯣꯕꯤꯗ ꯋꯥ ꯍꯥꯏ ꯁꯣꯁꯣꯕꯤ ꯑꯩ ꯁꯥ ꯎꯆꯦꯛ ꯇꯤꯟ ꯀꯥꯡꯁꯤꯡꯒꯤ ꯃꯈꯣꯟꯁꯨ ꯈꯪꯂꯦ ꯃꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯁꯨ ꯑꯩꯅ ꯇꯥꯕꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯄꯥꯎ ꯇꯝꯃꯤ ꯁꯣꯁꯣꯕꯤꯅ ꯍꯥꯏ ꯈꯪꯂꯒꯅꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯩꯔꯝꯕ ꯈꯪꯂꯝꯕ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯌꯥꯎꯔꯦ ꯅꯪ ꯂꯣꯏꯅ ꯈꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯅ ꯍꯥꯏꯔꯝꯃꯤ ꯀꯥꯂꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯋꯥꯄꯜ ꯃꯌꯥꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯥꯂꯨ ꯆꯪꯈꯤꯔꯝꯃꯤ ꯎ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯃꯊꯛꯇ ꯎꯆꯦꯛꯁꯤꯡ ꯇꯣꯡꯂꯤ ꯑꯗꯨꯒ ꯋꯥꯄꯜ ꯃꯔꯛꯇꯁꯨ ꯇꯣꯡꯕ ꯌꯥꯎꯔꯤ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯉꯥꯡꯅꯕꯅꯣ ꯀꯔꯤ ꯍꯥꯏꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯅꯤꯡꯕ ꯀꯌꯥ ꯑꯗꯨꯅ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯇꯥꯅꯕ ꯍꯣꯠꯅꯩ ꯀꯥꯂꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯣꯁꯣꯕꯤꯅ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯔꯤ ꯑꯃꯨꯛꯁꯨ ꯊꯣꯛꯂꯛꯏ ꯄꯥꯏꯔꯛꯄ ꯀꯨꯔꯥꯛꯁꯤꯡ ꯑꯣꯏꯔꯣ ꯑꯃ ꯇꯤꯟ ꯀꯥꯡ ꯎꯆꯦꯛ ꯋꯥꯌꯥꯕꯨ ꯍꯦꯛ ꯎꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯇꯞꯅ ꯅꯛꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯔꯤ ꯀꯔꯤ ꯉꯥꯡꯅꯔꯤ ꯍꯥꯏꯗꯨꯅ ꯀꯥꯂꯨꯅ ꯈꯪꯅꯤꯡꯖꯕ ꯀꯌꯥ ꯑꯗꯨꯅ ꯇꯥꯅꯕ ꯍꯣꯠꯅꯔꯤ ꯍꯩꯔꯛꯄꯗ ꯉꯥꯏꯕꯒꯤ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯀꯌా ꯑꯃ ꯐꯥꯎꯕꯗꯨꯅꯤ ꯀꯥꯂꯨꯗ ꯇꯧꯔꯤꯕ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩ ꯁꯥꯏꯀꯜ ꯈꯔ ꯊꯧꯕ ꯍꯩꯔꯛꯄ ꯃꯇꯝꯗ ꯊꯧꯅꯤꯡꯕ ꯅꯨꯡꯇꯤꯒꯤ ꯁꯥꯏꯀꯜ ꯑꯗꯨꯝ ꯊꯧꯔꯒ ꯂꯩꯅꯤꯡꯕꯒꯤ ꯃꯇꯧꯗꯨꯅꯤ ꯃꯉꯣꯟꯗ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯔꯤꯕꯁꯦ ꯑꯁꯨꯝꯅ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯔꯕ ꯇꯨꯡꯗ ꯁꯣꯁꯣꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯀꯅꯤ ꯑꯗꯨꯒ ꯁꯣꯁꯣꯕꯤꯗꯃꯛ ꯀꯣꯟꯒꯅꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯒꯅꯤ ꯁꯣꯁꯣꯕꯤꯅ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗ ꯅꯥꯏꯇꯣꯝ ꯂꯩꯕ ꯃꯇꯝꯗ ꯁꯣꯁꯣꯕꯤꯅ ꯍꯥꯏꯔꯔꯤ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯃꯍꯩ ꯍꯩꯕꯁꯤ ꯑꯩꯉꯣꯟꯗꯗꯤ ꯑꯃꯔꯣꯝꯗ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯑꯃꯥꯏꯕ ꯂꯨꯀꯦ ꯃꯇꯨ ꯆꯣꯝꯕꯤ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯁꯔꯧ ꯀꯌꯥ ꯑꯃ ꯂꯥꯛꯄꯁꯦ ꯃꯈꯣꯏꯅ ꯑꯍꯥꯟꯕꯗ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯤꯕꯁꯦ ꯑꯩꯉꯣꯟꯗꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯩꯔꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯅꯪꯅ ꯍꯩꯔꯕꯅꯤꯅ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯔꯕꯁꯨ ꯅꯍꯥꯛꯅ ꯅꯥꯔꯣꯟꯗꯒꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯅꯍꯥꯛꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯂꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯆꯦꯠꯅ ꯊꯥꯖꯕꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯀꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ
ꯃꯈꯣꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯕꯨꯁꯨ ꯅꯍꯥꯛꯅ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯒꯗꯕꯅꯤ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯌꯨ ꯅꯪ ꯃꯗꯨꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯁꯣꯁꯣꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯥꯂꯨꯅ ꯍꯥꯏ ꯑꯩꯒꯤ ꯃꯔꯤꯛ ꯃꯍꯥꯎ ꯊꯣꯛꯂꯝꯗ꯭ꯔꯕ ꯏꯆꯝ ꯆꯝꯅ ꯏꯃꯥ ꯏꯆꯥꯗꯪ ꯍꯤꯡꯂꯝꯕ ꯄꯨꯟꯁꯤ ꯑꯁꯤ ꯅꯍꯥꯛꯀ ꯂꯣꯏꯅꯔꯨꯕ ꯅꯍꯥꯛꯀ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯂꯥꯛꯄꯅꯤ ꯅꯍꯥꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯑꯩꯅ ꯄꯨꯟꯅ ꯄꯥꯡꯊꯣꯛꯀꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯩꯔꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯍꯩꯕ ꯇꯥꯔꯕꯁꯨ ꯅꯍꯥꯛꯅꯁꯨ ꯍꯩꯔꯝꯕ ꯑꯣꯏꯔꯕꯗꯤ ꯏꯕꯥꯅꯤꯃꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯕꯅꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯅꯍꯥꯛꯇꯤ ꯑꯩꯉꯣꯟꯗ ꯃꯍꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯌꯥꯎꯍꯜꯂꯒ ꯅꯪꯅ ꯏꯆꯝ ꯆꯝꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯤꯕꯗꯣ ꯅꯪꯉꯣꯟꯗꯗꯤ ꯃꯍꯩꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯀꯥꯂꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯣꯁꯣꯕꯤꯅ ꯈꯨꯝꯃꯤ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯃꯇꯝꯅ ꯄꯨꯔꯛꯀꯅꯤ ꯃꯇꯝꯗꯣ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯀꯔꯝꯕ ꯄꯨꯡꯖꯥꯗ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯤ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨꯅꯤ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯃꯅꯥꯛꯁꯤꯗ ꯀꯛꯆꯦꯡ ꯂꯥꯛꯈꯤ ꯀꯛꯆꯦꯡ ꯂꯥꯛꯇꯨꯅ ꯀꯛꯆꯦꯡ ꯃꯔꯤ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯆꯥꯛ ꯃꯨꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯇꯧ ꯀꯌꯥ ꯑꯁꯤ ꯑꯁꯣꯝꯗ ꯀꯥꯂꯨꯅ ꯌꯦꯡꯂꯒ ꯌꯥꯝꯅ ꯅꯣꯛꯃꯤ ꯇꯧꯖꯔꯤ ꯍꯔꯥꯎꯖꯔꯤ ꯀꯥꯂꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯥꯂꯨꯅ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏ ꯂꯣꯟꯅ ꯆꯥꯛ ꯃꯔꯨ ꯑꯃꯅꯤꯁꯨ ꯀꯛꯆꯦꯡ ꯃꯔꯤ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯃꯥꯅ ꯄꯤꯔꯒ ꯃꯈꯣꯏ ꯃꯁꯦꯟ ꯃꯨꯟꯅꯕ ꯃꯈꯣꯏ ꯃꯁꯦꯟ ꯆꯤꯡꯅꯕ ꯀꯌꯥ ꯑꯗꯨ ꯌꯦꯡꯂꯒ ꯀꯥꯂꯨꯅ ꯅꯣꯛꯃꯤ ꯇꯧꯖꯩ ꯁꯣꯁꯣꯕꯤꯁꯨ ꯀꯥꯂꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯃꯛ ꯌꯦꯡꯉꯤ ꯍꯟꯗꯛ ꯃꯇꯝ ꯈꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯥꯂꯨ ꯑꯃꯗꯤ ꯁꯣꯁꯣꯕꯤꯗꯗꯤ ꯇꯝꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯇꯝꯅꯕ ꯑꯀꯤꯕ ꯁꯥꯔꯣꯏꯁꯤꯡ ꯂꯥꯛꯄꯁꯦ ꯃꯈꯣꯏ ꯑꯅꯤꯗꯗꯤ ꯊꯦꯡꯅꯗꯦ ꯑꯗꯨꯕꯨ ꯂꯥꯛꯑꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥ ꯆꯥꯟꯅꯗꯕꯒꯤꯅꯤ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯁꯣꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯃꯃꯤ ꯁꯥꯃꯤꯒꯤ ꯁꯛꯇꯝꯁꯤꯡ ꯑꯗꯨꯃꯛ ꯊꯥꯔꯛꯏ ꯃꯈꯣꯏꯅ ꯀꯥꯂꯨꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯕꯒꯤꯅꯤ ꯂꯩꯔꯛ ꯑꯁꯣꯝꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10-11 ꯇꯥꯕꯒ ꯑꯗꯨꯃꯛ ꯍꯪꯒꯠ ꯍꯟꯗ ꯀꯣꯏꯁꯥ ꯆꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯂꯩꯔꯛ ꯑꯁꯣꯝꯗꯒꯤ ꯂꯩꯀꯥꯏ ꯑꯁꯣꯝꯒꯤ ꯃꯤꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯃꯤ ꯁꯥꯃꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯅꯕ ꯉꯁꯤ ꯅꯣꯡꯅꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯕꯒ ꯃꯤ ꯑꯃ ꯆꯪꯂꯤ ꯍꯥꯏꯗꯨꯅ ꯇꯨꯡ ꯏꯜꯂꯨꯕꯒ ꯃꯤ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯒꯤ ꯃꯥꯟꯕ ꯃꯇꯧ ꯑꯃꯁꯨ ꯑꯗꯨꯃꯛ ꯊꯦꯡꯅꯔꯤꯕꯅꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄ ꯃꯤꯁꯤꯡ ꯈꯟꯅꯔꯤꯕꯅꯤ ꯃꯁꯤꯒ ꯊꯦꯡꯅꯔꯤꯕ ꯃꯁꯤꯒꯤ ꯎꯔꯤꯕꯁꯦ ꯃꯤ ꯑꯃꯈꯛꯇ ꯑꯣꯏꯗ꯭ꯔꯦ ꯃꯤ 2-3 ꯁꯨꯔꯕꯅꯤ ꯂꯩꯔꯛ ꯂꯩꯀꯥꯏ ꯑꯁꯣꯝꯗ ꯊꯦꯡꯅꯔꯛꯄꯁꯦ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯇꯝꯅꯔꯛꯏ ꯃꯁꯝ ꯁꯥꯡꯕꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯟꯕꯤ ꯑꯃꯈꯛ ꯂꯩꯔꯛ ꯑꯁꯣꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10-11 ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤꯁꯤꯡꯁꯦ ꯅꯤꯝꯕꯨ ꯉꯥꯡꯅꯕ ꯍꯧꯔꯛꯏ ꯋꯥꯗꯨ ꯇꯥꯕꯗ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯌꯨ ꯊꯛꯂꯒ ꯂꯥꯛꯄꯗ ꯃꯁꯦꯟ ꯃꯔꯥꯡ ꯎꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯁꯤꯒ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝꯗ ꯑꯃꯁꯨ ꯂꯩꯀꯥꯏꯗꯨꯒꯤ ꯃꯤꯁꯤꯡ ꯃꯊꯪ ꯍꯥꯏꯅꯕ ꯌꯥꯎꯔꯛꯏ ꯃꯁꯤꯗꯒꯤ ꯃꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯅꯕ ꯍꯧꯔꯛꯏ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯅꯨꯃꯤꯠ 4-5 ꯑꯗꯨꯝ ꯃꯊꯪ ꯍꯥꯏꯅꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯥꯂꯨ ꯑꯃꯗꯤ ꯁꯣꯁꯣꯕꯤꯗ ꯄꯥꯎ ꯑꯁꯤ ꯐꯪꯅꯔꯦ ꯄꯥꯎꯗꯨ ꯐꯪꯕ ꯃꯇꯝꯗ ꯁꯣꯁꯣꯕꯤ ꯑꯃꯗꯤ ꯀꯥꯂꯨ ꯑꯍꯥꯟꯕꯗ ꯊꯥꯖꯕ ꯉꯝꯗꯦ ꯁꯣꯁꯣꯕꯤꯅ ꯍꯥꯏ ꯀꯔꯤꯅꯣ ꯂꯩꯔꯛ ꯂꯩꯀꯥꯏ ꯑꯁꯣꯝꯗ ꯂꯥꯛꯂꯤꯕꯁꯤꯅ ꯀꯔꯝꯕ ꯁꯥꯔꯣꯏꯅꯣ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯊꯥꯔꯛꯄ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯨꯝ ꯃꯁꯤꯃꯛꯇꯗ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯒ ꯂꯩꯔꯛ ꯑꯁꯣꯝꯗ ꯀꯣꯏꯁꯥ ꯆꯠꯂꯤꯕꯁꯤꯅ ꯀꯔꯝꯕꯅꯣ ꯀꯥꯂꯨ ꯅꯪꯅ ꯈꯔ ꯈꯪꯅꯕ ꯍꯣꯠꯅꯧ ꯍꯥꯏꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯆꯨꯝꯗꯦ ꯍꯥꯏꯕꯗꯣ ꯅꯍꯥꯛꯅ ꯑꯃꯨꯛꯇꯪ ꯈꯪꯅꯕ ꯍꯣꯠꯅꯧ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯀꯥꯂꯨꯅꯁꯨ ꯑꯩ ꯈꯪꯅꯕ ꯍꯣꯠꯅꯔꯒꯦ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11ꯒꯤ ꯃꯇꯝ ꯑꯁꯦ ꯑꯩ ꯂꯣꯟꯅ ꯊꯣꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯃꯁꯤ ꯀꯌꯥꯝ ꯆꯨꯝꯂꯤꯕꯅꯣ ꯀꯌꯥꯝ ꯂꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯅꯕ ꯍꯣꯠꯅꯔꯒꯦ ꯑꯁꯨꯝꯅ ꯉꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11ꯒꯤ ꯃꯇꯝ ꯑꯁꯦ ꯀꯥꯂꯨꯅ ꯉꯥꯏꯔꯝꯃꯤ ꯁꯣꯁꯣꯕꯤꯗꯤ ꯊꯣꯛꯂꯛꯄ ꯌꯥꯎꯗ꯭ꯔꯦ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯝꯃꯤ ꯄꯨꯡ 11ꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯥꯂꯨ ꯂꯣꯟꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯁꯣꯁꯣꯕꯤꯗ ꯊꯣꯡ ꯑꯁꯦ ꯇꯞꯅ ꯉꯥꯁꯤꯜꯂꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯊꯣꯛꯂꯛꯄꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯁꯨꯝ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯆꯤꯜ ꯑꯗꯨꯒꯤ ꯋꯥꯄꯜ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯇꯣꯡꯂꯤꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯃꯈꯣꯏꯅ ꯆꯤꯔꯣꯟ ꯇꯧꯅꯕꯗꯣ ꯀꯥꯂꯨꯅ ꯇꯥꯕ ꯍꯧꯔꯛꯏ ꯂꯥꯛꯂꯔꯦ ꯉꯁꯤꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯊꯦꯡꯅꯔꯒꯅꯤ ꯃꯁꯝ ꯁꯥꯡꯕꯤ ꯑꯁꯦ ꯌꯨꯝꯕꯨ ꯑꯁꯤꯅ ꯊꯣꯔꯛꯄ ꯃꯇꯝꯗ
ꯌꯨꯝꯕꯨ ꯑꯁꯤꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯒꯅꯤ꯫ ꯃꯥꯅ ꯂꯩꯔꯛ ꯑꯁꯣꯝꯗ ꯆꯠꯂꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯗ ꯑꯩꯈꯣꯏꯗ ꯀꯤꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯀꯌꯥꯁꯦ ꯉꯁꯤꯗꯤ ꯌꯨꯝꯕꯨ ꯑꯁꯤ ꯊꯣꯛꯂꯛꯂꯦ, ꯌꯨꯝꯕꯨ ꯑꯁꯤ ꯊꯣꯛꯂꯛꯂꯦ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯉꯥꯡꯅꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯥꯂꯨꯅ ꯇꯥꯕ ꯍꯧꯔꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯥꯂꯨꯁꯦ ꯑꯣ ꯆꯨꯝꯗꯤ ꯆꯨꯝꯂꯗꯅ ꯀꯗꯣꯝꯗ ꯂꯥꯛꯄꯅꯣ ꯀꯗꯣꯝꯗ ꯂꯩꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯥꯛꯊꯗꯨꯅ ꯂꯨꯝꯂꯒ ꯌꯦꯡꯅꯕ ꯍꯣꯠꯅꯩ꯫ ꯃꯍꯥꯛꯅ ꯄꯥꯛꯊꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯧꯖꯤꯛꯀꯤ ꯁꯛꯇꯝ ꯑꯁꯦ ꯂꯥꯛꯇꯦ, ꯆꯠꯄꯁꯨ ꯎꯔꯝꯗꯦ꯫ ꯎꯗꯕꯗꯒꯤ ꯀꯥꯂꯨꯅ ꯂꯥꯛꯁꯨ ꯂꯥꯛꯇꯦꯅꯦ, ꯄꯨꯡꯗꯤ 12ꯒꯤ ꯃꯇꯝ ꯑꯁꯤ ꯑꯣꯏꯔꯕꯅꯤ, ꯃꯁꯤꯒꯤ ꯃꯇꯝ ꯁ꯭ꯋꯥꯏꯗ ꯍꯥꯏꯅꯕꯅꯤ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯂꯥꯛꯂꯣꯏꯗꯕ ꯖꯥꯠꯂꯅꯦ꯫ ꯑꯩꯕꯨ ꯂꯩꯔꯛ ꯑꯁꯣꯝꯗ ꯊꯣꯛꯂꯁꯤꯔꯥꯅꯦ, ꯃꯁꯤꯂꯣꯝꯗ ꯊꯣꯛꯂꯒ ꯌꯦꯡꯂꯁꯤꯔꯥꯅꯦ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯇꯞꯅ ꯇꯞꯅ ꯄꯥꯛꯊ ꯃꯍꯥꯛꯁꯦ ꯑꯗꯨꯃ ꯂꯥꯛꯏ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯈꯔ ꯂꯥꯞꯇꯛꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯇꯣꯟꯗ ꯇꯣꯡꯂꯤꯕ ꯎꯆꯦꯛ ꯑꯃꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯄ ꯈꯣꯟꯖꯦꯜ ꯑꯁꯦ ꯀꯥꯂꯨꯅ ꯇꯥꯕꯅꯤ꯫ ꯅꯨꯄꯥ ꯑꯃ ꯈꯣꯡꯕꯥꯟꯗ ꯅꯝꯂꯒ ꯂꯩꯔꯦ, ꯅꯨꯄꯥ ꯑꯃ ꯈꯣꯡꯕꯥꯟꯗ ꯅꯝꯂꯒ ꯂꯩꯔꯦ, ꯑꯃꯨꯛꯇ ꯀꯜꯂꯨ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯑꯃꯅ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯦ ꯀꯥꯂꯨꯅ ꯇꯥꯕꯅꯤ꯫ ꯃꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ ꯎꯆꯦꯛ ꯑꯗꯨꯅ ꯇꯣꯡꯂꯤꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨ ꯂꯥꯛꯂꯗꯨꯅ ꯀꯥꯂꯨ ꯌꯥꯝꯅ ꯌꯥꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯎꯗꯨ ꯃꯄꯥ ꯑꯗꯨ ꯌꯧꯔꯔꯦ꯫ ꯃꯄꯥ ꯑꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯎꯆꯦꯛ ꯑꯗꯨ ꯈꯣꯡꯕ ꯂꯦꯞꯇ꯭ꯔꯤ꯫ ꯈꯣꯡꯕꯥꯟꯗ ꯅꯨꯄꯥ ꯑꯃ ꯅꯝꯂꯔꯦ, ꯈꯣꯡꯕꯥꯟꯗ ꯅꯨꯄꯥ ꯑꯃ ꯅꯝꯂꯒ ꯂꯩꯔꯔꯦ, ꯍꯥꯠꯀꯗꯣꯔꯦ, ꯃꯥꯕꯨ ꯀꯜꯂꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕꯗꯨ ꯑꯗꯨꯃꯛ ꯇꯥꯔꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯥꯂꯨꯅ ꯀꯣꯏꯔꯦ ꯂꯩꯗꯨꯅ ꯀꯗꯣꯝꯗꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯕꯥꯟ ꯑꯗꯣꯝꯗ ꯅꯨꯄꯥꯗꯨꯅ ꯅꯥꯍꯩꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯥꯂꯨꯅ ꯇꯥꯔꯛꯄꯅꯤ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯛꯄꯗꯒꯤ ꯀꯥꯂꯨ ꯌꯥꯝꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯥꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯣ ꯇꯁꯦꯡꯅꯃꯛ ꯃꯁꯝ ꯁꯥꯡꯕꯤ ꯍꯥꯏꯔꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯅꯝꯂꯒ ꯂꯩꯔꯝꯂꯤꯕꯗꯣ ꯎꯔꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯎꯕꯗꯒꯤ ꯀꯥꯂꯨ ꯄꯟꯊꯗꯦ, ꯃꯇꯥꯏ ꯑꯃꯗ ꯇꯨꯃꯤꯟꯅ ꯄꯥꯛꯊꯈ꯭ꯔꯦ, ꯑꯗꯨꯒ ꯈꯨꯗꯛꯇ ꯃꯥꯅ ꯃꯍꯩ ꯁꯣꯜꯂꯛꯏ꯫ ꯃꯍꯩ ꯁꯣꯟꯗꯨꯅ ꯅꯝꯂꯤꯕꯗꯣ ꯉꯥꯛꯊꯣꯛꯅꯕ, ꯅꯝꯂꯤꯕꯗꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯃꯍꯩ ꯊꯥꯔꯛꯏ꯫ ꯃꯍꯩ ꯊꯥꯔꯛꯄꯗꯨꯅ ꯃꯁꯝ ꯁꯥꯡꯕꯤ ꯁꯛꯇꯝ ꯑꯗꯨꯗ ꯊꯥꯕꯅꯤ ꯃꯍꯩꯗꯨꯅ ꯍꯦꯛ ꯊꯥꯕꯗꯒꯤ ꯅꯨꯄꯥꯗꯣ ꯃꯥꯅ ꯅꯣꯜꯂꯝꯕꯗꯣ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯣ ꯃꯈꯧꯔꯤꯗ ꯃꯈꯨꯠꯇꯨꯅ ꯀꯟꯅ ꯄꯥꯏꯖꯗꯨꯅ ꯂꯣꯛ ꯑꯁꯦ ꯀꯪꯈꯨ ꯈꯨꯒꯠꯂꯛꯏ, ꯑꯗꯨꯒ ꯋꯥꯕꯗꯨꯅ ꯃꯅꯥꯛꯁꯤꯗ ꯉꯥꯛꯇꯪ ꯅꯥꯍꯩꯔꯔꯤ꯫ ꯃꯁꯝ ꯁꯥꯡꯕꯤ ꯁꯛꯇꯝ ꯑꯁꯤꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒ ꯂꯝꯕꯥ ꯆꯞ ꯆꯥꯒꯗꯕ ꯁꯛꯇꯝ ꯑꯃꯈꯛ ꯃꯅꯥꯛꯁꯤꯗ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯂꯥꯟꯊꯦꯡꯅꯔꯛꯄꯅꯤ꯫ ꯃꯁꯝ ꯁꯥꯡꯕꯤ ꯁꯛꯇꯝ ꯑꯁꯤꯅ ꯂꯥꯛꯁꯤꯟꯕ ꯀꯔꯤꯃꯠꯇ ꯉꯝꯈꯤꯗ꯭ꯔꯦ꯫ ꯀꯥꯂꯨꯅ ꯃꯇꯥꯏ ꯑꯃꯗꯒꯤ ꯂꯨꯝꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯒꯤ ꯃꯍꯩꯁꯤꯡ ꯊꯥꯖꯤꯜꯂꯛꯇꯨꯅ ꯃꯁꯝ ꯁꯥꯡꯕꯤ ꯇꯝꯊꯤꯔꯕ ꯁꯥꯔꯣꯏ ꯑꯁꯦ ꯃꯥꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯅ ꯑꯔꯦꯝꯕ ꯇꯥꯔꯛꯂꯕꯗ ꯃꯍꯥꯛ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯁꯦ ꯆꯠꯄꯗ ꯃꯇꯥꯔꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯥꯛ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯦ꯫ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯥꯒꯤ ꯂꯝꯕꯥ ꯑꯃ ꯂꯥꯛꯂꯤꯕꯁꯦ ꯃꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯁꯥꯔꯣꯏ ꯑꯁꯤꯅ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯥꯂꯨꯒꯤ ꯀꯜꯂꯕ ꯃꯍꯩ ꯀꯌꯥ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯣꯏꯔꯤꯕ ꯁꯥꯔꯣꯏ ꯑꯃꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯁꯝ ꯁꯥꯡꯕꯤ ꯁꯛꯇꯝ ꯑꯁꯦ ꯃꯥꯏꯊꯤꯕ ꯄꯤꯔꯔꯦ꯫ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯍꯥꯛꯁꯦ ꯂꯦꯡ-ꯑꯣꯠꯄ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯦ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯈꯤꯕꯅꯤ, ꯌꯥꯝꯅ ꯊꯨꯅ ꯃꯥꯡꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯠꯈ꯭ꯔꯕꯗ ꯀꯥꯂꯨꯅ ꯌꯥꯝꯅ ꯂꯣꯟꯅ ꯃꯥꯒꯤ ꯃꯍꯩ ꯑꯗꯣ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯀꯥꯂꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯦꯡꯍꯟ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯍꯧꯗꯣꯛꯄꯗꯁꯨ ꯅꯨꯄꯥ ꯑꯗꯣ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯀꯟꯅ ꯆꯞꯈꯤꯕ, ꯃꯥꯕꯨ ꯀꯟꯅ ꯂꯥꯛꯅꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯋꯥꯈꯤꯕꯗꯨꯅ ꯃꯍꯥꯛꯇꯣ ꯃꯤꯀꯞ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯅꯥ ꯂꯥꯛꯄꯅꯣ, ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯑꯇꯩ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯏꯔꯦ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯂꯣꯟꯅ ꯃꯍꯩ ꯁꯣꯟꯗꯨꯅ ꯅꯨꯄꯥ ꯑꯗꯣ ꯋꯥꯈꯜ ꯇꯥꯍꯜꯂꯛꯏ꯫ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯥꯂꯨꯕꯨ ꯎꯕꯗ ꯃꯍꯥꯛꯇꯣ ꯃꯁꯥ ꯃꯇꯣꯝꯇ ꯌꯥꯝꯅ ꯉꯛꯄꯗ ꯐꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈꯤ ꯍꯥꯏꯕꯁꯨ ꯃꯁꯥꯅ ꯈꯪꯖꯕꯗꯨꯅ ꯑꯀꯤꯕꯒꯤ ꯃꯇꯧ ꯑꯃꯗ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯁꯤꯗ ꯃꯥꯅ ꯀꯣꯏꯔꯦ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯑꯀꯤꯕ ꯃꯇꯧ, ꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯗꯨꯗ ꯀꯥꯂꯨꯅ ꯈꯪꯉꯤ꯫ ꯀꯥꯂꯨꯅ ꯀꯔꯤꯒꯤꯅꯣ ꯈꯣꯡꯕꯥꯜ ꯑꯁꯤꯗ ꯇꯨꯝꯂꯒ ꯂꯩꯔꯤꯕꯁꯤꯕꯣ? ꯈꯪꯗꯕ ꯁꯥꯗꯨꯅ ꯌꯨꯒ ꯊꯛꯂꯨꯕ꯭ꯔꯥ, ꯌꯨ ꯉꯥꯎꯔꯨꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏ, ꯂꯥꯎ ꯌꯥꯝ ꯊꯨꯅ ꯆꯠꯁꯤ ꯂꯥꯎ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯥꯂꯨꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯀꯥꯂꯨꯁꯨ ꯅꯨꯄꯥꯗꯨꯅ ꯆꯤꯡꯂꯤꯕꯗꯨꯗ ꯑꯗꯨꯝ ꯇꯨꯡꯏꯜꯂꯛꯏ꯫ ꯆꯟꯅ ꯍꯥꯏ, ꯀꯩꯅꯣ ꯇꯧꯕꯤꯔꯝꯂꯤꯕꯗꯨꯕꯣ? ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ, ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏ,
ꯂꯥꯏꯔꯤꯛ ꯑꯁꯦ ꯂꯥꯏ ꯊꯣꯛꯂꯕꯅꯤꯀꯣ, ꯂꯥꯏꯔꯤꯛ ꯑꯁꯤ ꯂꯥꯏ ꯊꯣꯛꯂꯕꯅꯤꯀꯣ, ꯅꯪꯕꯨ ꯆꯦꯛꯁꯤꯜꯂꯣ. ꯑꯩꯗꯣ ꯈꯣꯡꯕꯥꯜ ꯑꯁꯤꯗ ꯇꯥꯔꯤꯕꯗꯣ ꯌꯨ ꯉꯥꯎꯗꯨꯅ ꯇꯥꯕ ꯅꯠꯇꯦꯅꯦ, ꯂꯥꯏꯅ ꯅꯝꯂꯤꯕꯅꯤ, ꯂꯥꯏꯅ ꯅꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯄꯥꯈꯠ ꯍꯥꯏ. ꯑꯗꯨꯒ ꯑꯀꯣꯏꯕꯁꯤꯗ ꯃꯥꯒꯤ ꯉꯁꯥꯏ ꯌꯥꯎꯔꯛꯈꯤꯕ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯑꯗꯨꯃꯛ ꯌꯥꯎꯔꯗꯤ ꯃꯗꯨ ꯄꯤꯠ ꯄꯤꯠ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ. ꯃꯥꯒꯤ ꯃꯇꯧ ꯑꯗꯣ ꯀꯥꯂꯨꯅꯗꯤ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ, ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯥꯅ ꯍꯪꯂꯤꯕꯅꯤ. ꯀꯥꯂꯨꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯅꯨꯄꯥꯗꯨꯕꯨ ꯀꯟꯕꯤꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯥꯛ ꯅꯛꯄꯗ ꯍꯧꯔꯝꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡꯗ ꯇꯣꯡꯂꯝꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯍꯔꯥꯎꯗꯨꯅ ꯃꯈꯣꯏꯅ ꯀꯟꯅ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯈꯤꯕꯗꯣ ꯀꯥꯂꯨ ꯇꯥꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯗꯨꯅ ꯈꯪꯗꯕꯒꯤꯅꯤ. ꯀꯥꯂꯨꯁꯨ ꯊꯃꯣꯏꯗ ꯆꯥꯎꯊꯣꯛꯆꯩ. ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯣ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯆꯤꯟ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯏ. ꯅꯨꯄꯥꯗꯨꯅ ꯆꯪꯉꯝꯗꯥꯏꯒꯤ ꯃꯇꯝꯗ ꯍꯥꯏ, ꯅꯍꯥꯛꯁꯨ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ, ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯌꯧꯔꯣ. ꯍꯌꯦꯡꯗꯤ ꯂꯩꯀꯥꯏ ꯑꯁꯦ ꯃꯤꯄꯨꯝ ꯑꯃꯇꯪ ꯐꯝꯂꯒ ꯃꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯉꯥꯛꯊꯣꯛꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯅꯁꯤ. ꯅꯪ ꯊꯦꯡꯅꯕ ꯇꯥꯟ ꯆꯞ ꯆꯥꯔꯦ. ꯑꯗꯨꯕꯨ ꯂꯩꯗ ꯂꯩꯔꯤꯕꯅꯤꯀꯣ, ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕꯅꯤꯀோ, ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯌꯥꯅ ꯃꯥꯒꯤ ꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ. ꯅꯨꯄꯥ ꯑꯗꯨ ꯆꯪꯈ꯭ꯔꯕ ꯇꯨꯡꯗ ꯀꯥꯂꯨ ꯃꯇꯣꯝꯇ ꯍꯔꯥꯎꯖꯩ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯣꯁꯣꯕꯤꯕꯨ ꯃꯥꯅ ꯌꯥꯝꯅ ꯊꯥꯒꯠꯂꯤ. ꯀꯥꯂꯨꯒꯤ ꯃꯆꯤꯟ ꯑꯁꯤ ꯁꯣꯜꯂꯤ. ꯁꯣꯁꯣꯕꯤ, ꯅꯪꯅ ꯄꯤꯕꯤꯕ ꯅꯪꯒꯤ ꯑꯅꯧꯕ ꯃꯄꯣꯛ ꯑꯁꯤꯅ ꯑꯩ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯠꯇꯕ ꯁꯥꯔꯣꯏꯗꯣ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯦ. ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯁꯤꯃꯛꯀꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯩꯅ ꯀꯟꯕ ꯉꯝꯂꯦ. ꯑꯩꯅ ꯉꯝꯂꯤ ꯐꯥꯎꯕꯗꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯈꯤꯅꯤ ꯁꯣꯁꯣꯕꯤ. ꯅꯪꯅ ꯄꯥꯝꯖꯔꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯑꯩꯅ ꯄꯥꯡꯊꯣꯛꯀꯅꯤ. ꯑꯁꯨꯝꯅ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯈꯣꯜꯗ ꯃꯍꯥꯛꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯇꯥꯅꯅꯕ ꯀꯥꯂꯨꯅ ꯋꯥ ꯈꯔ ꯍꯥꯏꯖꯔꯝꯃꯤ. ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯛꯄꯅ, ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯕꯤꯔꯛꯄꯅ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯕ ꯇꯥꯏꯕꯪ ꯃꯤꯁꯦ ꯑꯩꯅ ꯀꯟꯕ ꯉꯝꯖꯕꯅꯤ. ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯑꯩꯅ ꯀꯔꯤꯃꯠꯇ ꯉꯝꯂꯣꯏ. ꯅꯈꯣꯏ ꯑꯩꯈꯣꯏꯁꯦ ꯇꯅ ꯊꯥꯅꯕ ꯌꯥꯕ ꯅꯠꯇꯦ. ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ. ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯥꯏꯕꯪ ꯃꯤꯁꯤꯡꯒꯤ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯈꯨꯗꯣꯡꯊꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯎ. ꯀꯥꯂꯨ ꯑꯩꯅ ꯉꯝꯂꯤ ꯐꯥꯎꯕꯗ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ ꯑꯗꯨꯕꯨ ꯇꯥꯅꯅꯕ ꯀꯥꯂꯨꯅ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯖꯔꯝꯃꯤ. ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ. ꯑꯁꯨꯝꯅ ꯃꯥꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯌꯧꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯒꯤ ꯋꯥꯄꯜ ꯃꯌꯥꯗ ꯇꯣꯡꯂꯤꯕ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯀꯥꯂꯨꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯤꯕꯗꯣ ꯀꯥꯂꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ. ꯍꯧꯖꯤꯛꯇꯤ ꯌꯨꯝꯗ ꯂꯣꯟꯅ ꯆꯪꯂꯛꯂꯦ. ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯥꯂꯨ ꯑꯃꯗꯤ ꯁꯣꯁꯣꯕꯤ ꯋꯥꯔꯤ ꯁꯥꯟꯅꯩ. ꯀꯥꯂꯨꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯥꯔꯣꯏꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯕ, ꯁꯥꯔꯣꯏꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯅꯨꯃꯤꯠꯅꯤ. ꯃꯗꯨꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯀꯥꯂꯨꯅ ꯁꯣꯁꯣꯕꯤꯗ ꯑꯃꯠꯇ ꯐꯥꯎ ꯆꯤꯊꯗꯅ ꯇꯝꯂꯤ. ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯁꯣꯁꯣꯕꯤ ꯌꯥꯝꯅ ꯍꯔꯥꯎꯔꯛꯏ. ꯀꯥꯂꯨꯗꯤ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯈꯤꯕ ꯅꯨꯡꯉꯥꯏꯈꯤꯕꯅ ꯃꯁꯥꯁꯦ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕꯅꯤ. ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯀꯥꯂꯨꯅ ꯁꯣꯁꯣꯕꯤꯗ ꯋꯥꯔꯤ ꯇꯝꯕꯁꯦ ꯂꯣꯏꯕ ꯁꯨꯡꯅꯥꯏ ꯅꯥꯏꯗꯦ. ꯃꯃꯥꯁꯨ ꯑꯁꯣꯝꯗ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕꯅꯤ. ꯃꯃꯥ ꯇꯥꯍꯟꯗꯅ ꯌꯥꯝꯅ ꯂꯣꯟꯅ ꯃꯥꯅ ꯇꯧꯕ ꯉꯝꯕ ꯃꯍꯩꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯃꯗꯤ ꯃꯥꯅ ꯑꯁꯤꯒꯨꯝꯕ ꯃꯍꯩꯁꯤꯡ ꯑꯁꯤ ꯍꯩꯔꯛꯄꯗ ꯍꯦꯟꯅ ꯍꯔꯥꯎꯖꯕ ꯀꯌꯥ ꯑꯁꯤꯅ ꯁꯣꯁꯣꯕꯤꯗ ꯃꯥꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯝꯕꯅꯤ. ꯋꯥꯔꯤ ꯈꯔ ꯑꯁꯨꯝ ꯁꯥꯟꯅꯔꯝꯂꯒ ꯇꯨꯝꯊꯈ꯭ꯔꯦ. ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯅꯤ. ꯅꯣꯡ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯀꯥꯂꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯁꯣꯁꯣꯕꯤꯁꯦ ꯂꯩꯔꯝꯗꯕꯅꯤ. ꯁꯣꯁꯣꯕꯤ ꯂꯩꯔꯝꯗꯕꯗꯒꯤ ꯀꯥꯂꯨꯅ ꯀꯩꯅꯣꯅꯦ, ꯌꯥꯝꯅ ꯉꯟꯅ ꯍꯧꯒꯠꯈꯤꯗ, ꯀꯗꯣꯝ ꯊꯣꯛꯈꯤꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯀꯥꯂꯨ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯒꯤ ꯊꯣꯡ ꯉꯥꯁꯤꯜꯂꯤꯕꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯏ. ꯑꯗꯨꯒ ꯌꯦꯅꯈꯥꯔꯣꯝꯗ ꯃꯅꯤꯡꯂꯣꯝꯗ ꯁꯣꯁꯣꯕꯤ ꯍꯥꯏꯗꯨꯅ ꯀꯥꯂꯨꯅ ꯀꯧꯏ. ꯑꯗꯨꯕꯨ ꯈꯨꯝꯂꯛꯇ꯭ꯔꯦ. ꯀꯗꯣꯝ ꯆꯠꯈꯤꯕꯅꯣꯅꯦ? ꯑꯩꯉꯣꯟꯗ ꯁꯥꯖꯦꯜ ꯆꯠꯄꯒꯤ ꯑꯣꯏꯔꯁꯨ, ꯌꯥꯝꯅ ꯉꯟꯅ ꯍꯧꯒꯠꯂꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯗꯤ ꯌꯥꯏꯗꯅ. ꯅꯣꯡꯁꯨ ꯉꯥꯟꯒꯗꯧꯔꯦ. ꯑꯩꯁꯨ ꯁꯥꯖꯦꯜ ꯆꯠꯅꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯨ ꯀꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯀꯥꯂꯨ ꯊꯧꯋꯥꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯗꯦ. ꯑꯗꯨꯝ ꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯥꯅ ꯈꯜꯂꯨꯕꯗꯨꯅ ꯃꯍꯥꯛꯁꯨ ꯁꯥꯖꯦꯜ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯀꯧꯕ ꯂꯥꯛꯄꯅꯤ. ꯃꯥꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯩꯔꯛꯂꯣꯝꯗ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯣꯁꯣꯕꯤ ꯑꯃꯗꯤ ꯀꯥꯂꯨ ꯊꯦꯡꯅꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ. ꯑꯁꯨꯝꯅ ꯃꯍꯥꯛꯇꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯕꯨ ꯀꯧꯕ ꯆꯠꯈ꯭ꯔꯦ. ꯑꯗꯨꯕꯨ ꯁꯣꯁꯣꯕꯤꯅ ꯑꯁꯣꯝꯗ ꯀꯔꯤ ꯀꯝꯗꯧꯍꯧꯔꯤ? ꯀꯥꯂꯨ ꯑꯃꯗꯤ ꯁꯣꯁꯣꯕꯤ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯐꯥꯎꯕꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯣ, ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯥꯂꯨꯅ ꯋꯥꯔꯤ ꯁꯥꯅ ꯑꯗꯨꯝ ꯇꯨꯝꯈꯤꯕꯗ ꯁꯣꯁꯣꯕꯤꯗꯤ ꯇꯨꯝꯊꯕ ꯌꯥꯗꯕꯅꯤ. ꯃꯉꯣꯟꯗ ꯃꯍꯩ ꯀꯔꯤꯃꯠꯇ ꯌꯥꯎꯗꯕꯗ ꯃꯍꯥꯛꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯤ. ꯀꯥꯂꯨꯗ ꯃꯍꯩ ꯌꯥꯎꯈ꯭ꯔꯦ, ꯃꯉꯣꯟꯗ ꯄꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯆꯥꯛꯄ ꯅꯤꯡꯉꯝꯗꯕꯗꯤ ꯅꯠꯇꯦ. ꯃꯍꯥꯛꯁꯨ
ꯃꯍꯩ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯍꯩꯔꯕꯗꯤ ꯍꯥꯗꯨꯅ ꯈꯟꯖꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯀꯥꯂꯨꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯊꯣꯛꯈꯤꯗꯨꯅ ꯃꯅꯤꯡꯒꯤ ꯁꯤꯡꯒꯩ ꯃꯅꯥꯛꯇꯁꯨ ꯃꯍꯩ ꯇꯝꯖꯗꯨꯅ ꯃꯍꯩ ꯁꯣꯜꯂꯤꯕꯅꯤ ꯍꯥꯗꯨꯅ ꯁꯣꯜꯂꯒ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯍꯩꯗꯤ ꯀꯔꯤꯃꯠꯇ ꯂꯥꯛꯈꯤꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯁꯣꯁꯣꯏꯕꯤꯗ ꯍꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯁꯥꯌꯣꯟ ꯑꯣꯟꯕ ꯉꯝꯕꯒꯤ ꯃꯍꯩꯁꯦ ꯑꯁꯤꯃꯈꯛꯇꯅꯤ ꯃꯥꯅ ꯌꯥꯔꯤꯕ꯫ ꯑꯣꯅꯤꯡ ꯑꯣꯅꯤꯡꯕ ꯑꯣꯟꯕ ꯉꯝꯕꯒꯤ ꯃꯍꯩꯁꯤꯇꯅꯤ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯌꯥꯎꯔꯤꯕ, ꯑꯇꯩꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯁꯦ ꯅꯣꯡꯉꯥꯟꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯇꯝꯗ ꯂꯩꯔꯛꯂꯣꯝꯗꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯄꯅꯤ꯫ ꯂꯩꯔꯛꯂꯣꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤ ꯀꯝꯗꯧꯔꯤ? ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯀꯥꯂꯨꯅ ꯁꯥꯔꯣꯏ ꯑꯃꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯔꯣꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏ ꯁꯥꯔꯣꯏ ꯑꯃꯅꯤ ꯀꯧꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯁꯤꯃꯛꯅ ꯂꯩꯔꯛ ꯀꯣꯟꯁꯥꯡ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯁꯥꯔꯣꯏꯗꯣ ꯀꯗꯣꯝꯗ ꯂꯥꯛꯄꯅꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯁꯥꯔꯣꯏ ꯑꯃꯅꯤꯅ ꯂꯩꯔꯛ ꯑꯁꯤꯗ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕꯒꯤ ꯃꯇꯧ ꯑꯁꯤ ꯁꯣꯁꯣꯏꯕꯤꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯄ ꯃꯇꯝꯗ ꯎꯈꯤꯕꯅꯤ꯫ ꯃꯗꯨ ꯎꯕꯗꯒꯤ माबु थेनखिबा तारे माबु फाखिबा तारे हाबदुना मदुगी पाखटबा कया अदुना माकसे लोन पाक्थदुना नाकल लमरमदा लाकपने अदुबु सरोय सिंगदुना कोचत चरपदा करिगुंबा सौमम खक मखोयदा फंगलकबदगी मखोयना सोसोबीगी माइगै तमना दुम तुंग इलगा लाखिबनी मसिदगी सोसोबीना तुम चेलकपदुना माना पाक्था पाक्था सुम लाकपदुना युम ममगी याना खादा मान हेक थुंगलुबनी मसिद माकसे पाक्थरगा लैखिबनी मखा नाइबियु मयाम अरोइबदा दान खुमन अमुकेन खुरुमजरी।